Hello ma'am, I last vlog Chakouba Thok ubgi numi marini Thok ubagi numi marini the slap left and hangana lots of in the last day numi ki ayumata it's how but laga chatlang and tagi karama apam in some lady don't kilangan bagimi lam the some yawe apart pot ma'am so let the poo but the wood and parataga like this in the wet him the then key the ma'am. Ada nungaye Manipurda pots hinjang na pis leibase adai khuni siun sara lakpani sia sugum mya sam chani adai yam chaning leba thangjing ama phange thangjing jesu maru tongbi mayam leire lolang haitare kui na thambasi ya dang yam lesile songwa da patoi ne du nga kang si phampang je phamme adune ni pipo phama mangi sagi do adai kone isinga the edung ha yeng kotha haitare nungaya Manipurda leibase me adai numi marini khatani yam wadi wa baitare hangan Chakouba pudaba mu Chakouba sena was khwam tore sina imphal ya potang ha koi boarding pass ka lorang hatang phame maya maduga koi ka khatle pumani gi flight ne Guwahati yobudi ma'am yang thuba mina khangdaba mina di Guwahati da di Meitei hinjang loi phangidana aduna moina di kamai cha phangdaba dido kaigino adu phangbani ada phangbani hai koi Guwahati direct na teba aduna ne adu ma'am Guwahati gi airport yore adagi luggage kaire yam sathi ba journey ne chalise mi humni dang salaga ni marini ni nama quarter room da laabane adai koi thogle ma'am aduga sina Brahmaputra gi bridge to lalakpa matam de am phajaram ba haitare numidang wairam gi koi gi numit tarak pase namba ina sidegi som sappa sina ma'am koi pongma pan de dom kitang helap tawra yogdoine mafam do kai noida umari su sange du hangaranda hang su potha de ya de do marakta chaba thakpa aduguma wasam changba khotpa daka tabani na ko ma'am dana journey se mina di Assam le yam nakpoini yam thokte na nang den haiba journey se yam sang bani na thoksu thokning daba degi matam se ama oisali angang ya tum ya dagi punsi se si marak sida ma'am clay gi koi lambi da highway da pot yam yole pamang amas le hawe ba tu pamane du yam hendo khaba du si se phara hendo phara na silaga the yin changak pane aduga ina koi tulsi thana bado ai tulsi thana gi style do mui gamla style do du mai asongi do yam yawa sida na pitru pasi yawa ani katang jiram bai tara du se ama leisale adu si yam se highway da yam yan se honge khoina dagi quarter da mela dai leibi da di satru pi ba lising pi ka ba hai sida di one pikta ka se sani pi sama kai pi sa home pi at ma hai mela da yam tang mela dagi ai quarter da phanam leiraga mari manga lei ani yam tang lei gi bai tare this lerak tre me ai di quarter do mathak we ba da beranda masa do ba ki ina lei thari ba lei tha yam pam ba gi ko imung ga se lei gi ngaten quarter ga se koi area to saw di phaba lei gi sa tha pa me lei si lei tha ba yang na pi tha yam pam bai tare ma'am si lo ke to bane lo tre ma sakar kai ai di ma je khaningai le tre ba dam di pi is ai gi ma phang do pik pani sina oi na phare na ai gamla dan tha de gamla do kai hore ba ko online de sin gi to su online ji ju sai ju gyan ni ta de among na online je lai ba pe among na phatte kai bra harawa chen isa gi sendan ga ya no ise ga ite na chen ba ba ko sian tan tong ba to ko na leiba lor urei ba ai se ma thong yam cha da ba ni me au yodri yam wa li gi da ko adu me am si de ne
ꯍꯣꯇꯦꯜ ꯑꯃꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯍꯁꯕꯦꯟꯅ ꯁꯤ ꯂꯧꯔꯦ ꯑꯗꯨꯒ ꯑꯩꯅ ꯆꯧ ꯂꯧꯔꯦ ꯃꯣꯏ ꯑꯅꯤꯗꯤ ꯉꯁꯥꯏ ꯑꯩꯅ ꯆꯥꯛ ꯊꯣꯡꯉꯒ ꯄꯨꯔꯛꯑꯦꯕ ꯑꯗꯨꯅ ꯂꯝꯕꯤꯗ ꯑꯗꯨꯝ ꯆꯥꯔꯛꯄꯒꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯩꯗꯣ ꯋꯥꯃꯟꯗꯅꯅꯦ ꯕꯥꯎꯜꯗꯒꯤ ꯄ꯭ꯂꯦꯠꯇꯒ ꯍꯥꯞꯅꯤꯡꯗ꯭ꯔꯦ ꯕꯥꯎꯜ ꯃꯊꯛꯇ ꯑꯗꯨꯝ ꯆꯥꯁꯤꯜꯂꯦ ꯆꯥ ꯑꯃ ꯊꯛꯑꯦ ꯑꯗꯨꯒ ꯁꯤꯗꯒꯤ ꯑꯃꯨꯛꯅꯦ ꯄꯨꯡ 2 ꯋꯥꯠꯂꯤꯕ ꯆꯠꯇꯣꯏꯁꯦ ꯑꯩ ꯁꯤꯗ ꯄꯨꯡ 7 ꯇꯥꯔꯦ ꯑꯗꯨꯒꯤ ꯁꯤ ꯀꯥꯡ ꯑꯅꯤꯁꯤꯅꯅꯦ ꯑꯩꯉꯣꯟꯗ ꯇꯥꯟꯅꯗꯅ ꯉꯁꯥꯏ ꯇꯥꯟꯅꯕꯗꯨꯗꯤ ꯑꯩ ꯀꯥꯞꯍꯧꯗ꯭ꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯨꯝ ꯍꯥꯏꯗꯤ ꯀ꯭ꯋꯥꯇꯔ ꯌꯧꯔꯛꯑꯦ ꯄꯨꯡ 9 ꯇꯥꯕꯗ ꯆꯞ ꯆꯥ ꯀ꯭ꯋꯥꯇꯔ ꯌꯧꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯩ ꯄꯣꯠ ꯆꯩ ꯂꯩ ꯃꯌꯥꯝꯁꯨ ꯎꯠꯆꯔꯛꯀꯦ ꯉꯥ ꯑꯌꯥꯏꯕ ꯃꯨꯀꯥ ꯉꯥ ꯃꯦꯟꯕꯗꯣ ꯑꯗꯣ ꯈꯔ ꯂꯩꯔꯦ ꯑꯗꯣ ꯈꯔ ꯄꯦꯇꯛ ꯇꯧꯋꯦ ꯁꯤ ꯀꯪꯍꯟꯗ ꯌꯥꯔꯣꯏꯅ ꯑꯩꯅ ꯀꯪꯍꯜꯂꯦ ꯆꯥꯛꯍꯥꯎꯁꯤꯅ ꯕꯖꯥꯔ ꯆꯠꯂꯛꯄꯗ ꯐꯪꯉꯛꯇꯗꯅ ꯌꯨꯝꯗ ꯏꯅꯦꯝꯕꯣꯛꯅ ꯃꯥꯏ ꯂꯩꯌꯦꯅ ꯄꯤꯔꯛꯑꯦ ꯏꯅꯦꯝꯕꯣꯛꯅ ꯃꯤꯅ ꯄꯤꯔꯝꯕꯅꯦꯅ ꯑꯗꯩ ꯉꯥꯔꯤ ꯂꯩꯔꯛꯑꯦ ꯑꯗꯒꯤ ꯃꯆꯨ ꯂꯩꯔꯛꯑꯦ ꯑꯁ ꯂꯩꯅꯤꯡꯕꯗꯤ ꯃꯌꯥꯝ ꯑꯩꯅ ꯈ꯭ꯋꯥꯏ ꯁꯥꯎꯅꯤꯡꯕꯗꯅꯦ ꯀꯧꯈꯥꯒꯅꯦ ꯀꯔꯤꯕ ꯁꯤꯡꯖꯨ ꯆꯥꯅꯕꯗꯣ ꯊꯝꯕꯧꯒ ꯂꯩꯔꯛꯇ꯭ꯔꯦ ꯑꯗꯨꯅꯅꯦ ꯑꯇꯣꯞꯄ ꯄꯣꯠ ꯂꯩꯉꯩꯗ ꯑꯩꯅ ꯈꯟꯕ ꯑꯁ ꯅꯦꯛꯁ ꯊꯣꯛꯂꯛꯄꯗ ꯂꯨꯝꯃꯅꯤ ꯊꯣꯛꯂꯛꯄꯗ ꯂꯩꯒꯦꯅ ꯑꯗꯨꯒꯅꯦ ꯀꯥꯎꯗꯅ ꯂꯩꯔꯛꯇ꯭ꯔꯦ ꯖꯔꯅꯤ ꯅꯨꯃꯤꯠꯇ ꯂꯩꯕꯅꯤꯗꯣ ꯏꯟꯖꯥꯡ ꯅꯥꯄꯤ ꯍꯥꯏꯁꯤꯗꯤ ꯉꯟꯇꯥ ꯂꯩꯁꯜꯂꯁꯨ ꯄꯠꯀꯅꯤꯗꯣ ꯑꯗꯨꯒꯅꯦ ꯂꯩꯔꯛꯇ꯭ꯔꯦ ꯃꯌꯥꯝ ꯆꯥꯛꯍꯥꯎꯒꯤ ꯔꯁꯒꯨꯜꯂꯥꯗꯣ ꯑꯗꯨꯁꯨ ꯈꯔ ꯌꯥꯝ ꯄꯨꯔꯛꯑꯦ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯎꯠꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯕ꯭ꯂꯦꯛ ꯔꯥꯏꯁꯅ ꯁꯦꯝꯕ ꯔꯁꯒꯨꯜꯂꯥꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯁꯕꯦꯟꯒꯤ ꯃꯥꯏ ꯀꯣꯂꯤꯛꯁ ꯑꯗꯒꯤ ꯑꯩꯒꯤꯅ ꯐ꯭ꯔꯦꯟ ꯂꯩꯗꯅꯀꯣ ꯃꯣꯏꯁꯤꯅ ꯄꯤꯖꯒꯦꯅ ꯈꯔ ꯂꯩꯔꯛꯑꯦ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯂꯩꯕꯅꯦ ꯆꯥꯛꯀꯧꯕꯒꯤ ꯈꯔ ꯄꯤꯈ꯭ꯔꯦ ꯃꯌꯥꯝꯗ ꯈꯔ ꯌꯦꯜꯂꯝꯃꯦ ꯑꯗꯨꯒ ꯁꯤꯅ ꯈꯔ ꯄꯨꯔꯛꯑꯦ ꯑꯩ ꯀꯩꯀꯩ ꯂꯩꯒꯦꯗꯣ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦ ꯌꯥꯝꯗꯤ ꯄꯨꯔꯛꯇꯦ ꯁꯤ ꯑꯋꯥ ꯐꯗꯤꯒꯣꯝꯅꯦ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯈꯔꯁꯨ ꯊꯥꯒꯦꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯔꯥ ꯌꯥꯎꯕꯁꯦ ꯇꯧꯔꯛꯑꯦ ꯁꯤꯁꯤꯅ ꯄꯥꯈꯣꯟ ꯆꯒꯦꯝ ꯄꯣꯝꯗ꯭ꯔꯁꯨ ꯊꯥꯖꯤꯟꯒꯤ ꯌꯥꯕ꯭ꯔꯥ ꯍꯤꯡꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯧꯕꯅꯦꯕ ꯍꯋꯥꯏꯖꯥꯔ ꯈꯔꯒ ꯂꯩꯔꯤꯕ ꯑꯝꯇ ꯍꯋꯥꯏꯖꯥꯔꯗꯣ ꯁꯦꯝꯃꯒ ꯄꯣꯝꯃꯒ ꯄꯥꯈꯣꯟꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯩ ꯆꯛꯍ꯭ꯋꯥꯏꯁꯦ ꯁꯤ ꯈꯔ ꯌꯥꯝ ꯂꯩꯔꯛꯑꯦ ꯁꯝꯗꯤ ꯂꯩꯅꯤꯡꯕꯅꯤꯗ ꯑꯩ ꯃꯊꯣꯡ ꯈꯪꯗꯅ ꯂꯩꯔ ꯂꯣꯏ ꯂꯥꯛꯑꯦ ꯄꯣꯡ ꯍꯋꯥꯏ ꯈꯔ ꯂꯩꯔꯛꯑꯦ 3 ꯄꯣꯡ ꯍꯋꯥꯏꯒꯁꯦ ꯌꯥꯝ ꯍꯣꯡꯉꯦ ꯑꯗꯨꯏ ꯃꯐꯝꯗ ꯑꯩ ꯂꯩꯔꯛꯄꯗꯣ ꯑꯌꯨꯛꯇ ꯂꯨꯄꯥ 50ꯒꯤꯅꯦ 3 ꯇꯧꯋꯤ ꯃꯌꯥꯝ ꯆꯛꯍ꯭ꯋꯥꯏꯗꯨꯅ ꯀꯌꯥꯅꯣ ꯀꯥꯎꯈ꯭ꯔꯦ ꯅꯤꯡꯁꯤꯡꯕ ꯌꯥꯎꯔꯗꯤ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦꯕꯀꯣ ꯁꯤꯁꯤꯅ ꯍꯩꯀ꯭ꯔꯨꯅꯦ ꯂꯨꯄꯥ 50ꯒꯤ ꯍꯩꯀ꯭ꯔꯨꯒꯤ ꯑꯆꯥꯔ ꯁꯦꯝꯒꯦꯅ ꯇꯧꯕꯅꯦ ꯃꯌꯥꯝ ꯑꯩꯁꯦ ꯎꯠꯄ ꯉꯝꯗꯣꯔꯤꯕ꯭ꯔꯥ ꯉꯝꯃꯣꯏꯗꯣꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯁꯦꯝꯒꯅꯤ ꯑꯊꯨꯝꯕ ꯅꯠꯇꯕ ꯃꯣꯔꯣꯛ ꯁꯥꯕꯅ ꯁꯦꯝꯕꯗꯣ ꯀꯥꯞꯄꯗꯤ ꯑꯩ ꯎꯠꯂꯛꯀꯦ ꯃꯌꯥꯝꯅ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕꯅꯦ ꯑꯗꯣ ꯁꯤꯗ ꯐꯪꯕꯅꯦ ꯍꯩꯀ꯭ꯔꯨꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯐꯪꯕ ꯍꯩꯀ꯭ꯔꯨꯒ ꯌꯥꯝ ꯈꯦꯠꯅꯩꯕ ꯃꯅꯤꯄꯨꯔꯗ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯂꯩꯔꯛꯏꯁꯦ ꯁꯤꯅ ꯊꯥꯡꯖꯤꯡ ꯑꯩꯅ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯈꯪꯗꯦ ꯃꯌꯥꯝ ꯑꯩꯅ ꯊꯥꯡꯖꯤꯡ ꯆꯥꯗ꯭ꯔꯤꯁꯦ ꯐꯦꯁꯕꯨꯛꯇꯒ ꯃꯤꯅ ꯆꯥꯕ ꯎꯕꯗꯕꯀꯣ ꯌꯨꯇ꯭ꯌꯨꯕꯇꯒ ꯎꯕꯗ ꯇꯤꯟꯒ ꯌꯥꯝ ꯇꯥꯕꯗ ꯌꯥꯝ ꯆꯥꯅꯤꯡꯕꯗꯣ ꯂꯣꯂꯥ ꯉꯥꯛꯇꯅꯦ ꯑꯗꯨ ꯃꯔꯨ ꯇꯣꯡꯉꯒ ꯌꯥꯝ ꯄꯤꯛꯑꯦ ꯌꯥꯝ ꯐꯖꯩꯌꯦ ꯏꯃꯥꯗꯨꯅꯁꯨ ꯌꯥꯝ ꯐꯖꯅ ꯈꯟꯕꯤꯔꯛꯑꯦ ꯑꯗꯩ ꯕꯣꯔꯤ ꯈꯔ ꯂꯩꯔꯦ ꯕꯣꯔꯤꯁꯨ ꯀꯌꯥꯅꯣ ꯑꯩ ꯂꯣꯏ ꯀꯥꯎꯔꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯍꯋꯥꯏꯟꯕꯤ ꯊꯥꯒꯦ ꯇꯧꯕꯅꯦ ꯍꯤꯡꯒꯣꯜꯗ ꯁꯤ ꯂꯨꯄꯥ 100ꯒꯤꯅꯦ ꯀꯤꯂꯣꯔ ꯀꯩꯅꯣ ꯈꯪꯗꯦ ꯀꯧꯇꯥ ꯃꯥꯜꯂꯦ ꯃꯥ 100 ꯍꯥꯏ ꯑꯗꯣ ꯐꯔꯦꯅ ꯑꯗꯨꯝ ꯄꯤꯔꯝꯃꯦ ꯁꯤꯁꯨ ꯀꯣꯕꯤꯁꯦ ꯊꯥꯒꯦꯅ ꯂꯩꯔꯛꯄꯅꯦ ꯀꯣꯕꯤ ꯐꯨꯜꯗꯣ ꯑꯗꯨꯒ ꯋꯥꯇꯣꯟꯁꯨ ꯑꯩ ꯋꯥꯇꯣꯟꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯃꯌꯥꯝ ꯋꯥꯇꯣꯟꯁꯤꯁꯨ ꯍꯣꯡꯗ꯭ꯔꯦ 50ꯒꯤ 3 ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯋꯥꯇꯣꯟ ꯂꯣꯏꯁꯤꯜꯂꯕ ꯃꯥꯜꯂꯦ ꯌꯥꯝ ꯐꯖꯕ ꯐꯪꯗꯦ ꯑꯗꯩ ꯑꯩꯅ ꯃꯔꯣꯜ ꯑꯃ ꯉꯟꯅ ꯆꯠꯃꯟꯗꯅꯕꯀꯣ ꯑꯗꯩ ꯁꯤꯁꯨ ꯈꯔ ꯊꯥꯒꯦꯅ ꯂꯩꯔꯦ ꯃꯔꯥ ꯌꯥꯎꯕꯤ ꯍꯤꯡꯒꯗ꯭ꯔꯥ ꯈꯪꯗꯦ ꯅꯄꯥꯛꯄꯤꯗꯤ ꯍꯤꯡꯗꯦ ꯑꯗꯨꯒ ꯁꯤꯒꯤ ꯀꯤꯋꯤꯁꯤꯗꯤ ꯍꯥꯞꯄꯛꯄꯅꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯅꯤꯉꯣꯜꯅ ꯄꯣꯔꯛꯑꯦꯅ ꯁꯤꯒꯤ ꯍꯩꯇꯨꯞꯁꯨ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯍꯩꯅꯦ ꯃꯌꯥꯝ ꯍꯩꯇꯨꯞꯁꯤꯁꯨ ꯈꯤꯇꯪ ꯂꯩꯔꯛꯑꯦ ꯁꯤꯒꯤ ꯑꯆꯥꯔ ꯁꯦꯝꯃꯛꯀꯦ ꯑꯊꯨꯝꯕ ꯌꯥꯝ ꯁꯣꯔꯠꯇ ꯑꯣꯏꯅ ꯍꯥꯞꯄꯛꯀꯦ ꯑꯗꯒꯤ ꯁꯤꯅꯅꯦ ꯍꯔꯤꯕꯣꯞ ꯀꯪꯍꯜꯂꯒ ꯑꯣꯏꯅ ꯄꯣꯔꯛꯑꯦ ꯑꯩꯅ ꯀꯪꯍꯟꯗꯣꯏ ꯁꯔꯨꯛ ꯑꯀꯪꯕ ꯑꯣꯏꯅ ꯂꯩꯔꯒꯦꯅ ꯑꯀꯪꯕ ꯑꯣꯏꯅ ꯂꯩꯁꯤꯜꯂꯦ ꯃꯌꯥꯝ ꯑꯩꯅ ꯌꯥꯝ ꯁꯥꯎꯅꯤꯡꯕꯗ ꯀꯧꯈꯥꯒ ꯀꯩꯅꯣꯒ ꯂꯩꯔꯛꯇ꯭ꯔꯦ ꯀꯧꯈꯥꯗꯣ ꯎꯅ ꯂꯩꯔꯛꯇꯕ ꯉꯥꯏꯍꯥꯛ ꯂꯩꯒꯦꯅ ꯈꯜꯂꯒ ꯊꯝꯕꯧꯒ ꯁꯤꯁꯤꯅ ꯔꯥꯖꯃꯥꯗꯣ ꯁꯤ ꯊꯣꯡꯕ ꯌꯥꯝ ꯍꯥꯎꯋꯤꯀꯣ ꯃꯌꯥꯝ ꯀꯥꯡꯁꯣꯏꯁꯨ ꯍꯥꯎꯋꯤ ꯏꯔꯣꯝꯕꯁꯨ ꯍꯥꯎꯋꯤ ꯔꯥꯖꯃꯥꯁꯤꯗꯅꯦ ꯑꯩꯅ ꯑꯈꯣꯛꯄ ꯑꯣꯏꯅ ꯄꯤꯔꯛꯑꯣ ꯏꯃꯥ ꯍꯥꯏꯅ ꯑꯈꯣꯛꯄ ꯑꯣꯏꯅ ꯂꯧꯔꯛꯑꯦ ꯅꯠꯇ꯭ꯔꯗꯤ ꯃꯀꯨꯗꯨꯅ ꯄꯠꯁꯤꯜꯂꯛꯇꯅ ꯀꯨꯏꯅ ꯊꯝ ꯌꯥꯗꯦꯕ ꯑꯩꯅ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯁꯦ ꯉꯥ ꯑꯌꯥꯏꯕꯒ ꯉꯥꯔꯤꯒ ꯃꯌꯥꯝ ꯑꯇꯩꯗꯤ ꯀꯣ ꯁꯤꯅ ꯊꯥꯅꯕꯒꯤ ꯃꯔꯥ ꯌꯥꯎꯕ ꯃꯌꯥꯝ ꯑꯃ ꯏꯆꯟꯅꯨꯄꯤꯒꯤ ꯃꯌꯨꯝꯗ ꯌꯥꯝ ꯂꯩꯌꯦꯅ ꯑꯩꯅꯈꯔ ꯂꯧꯔꯛꯄꯅꯦ ꯃꯉꯣꯟꯗ ꯄꯨꯍꯜꯂꯛꯄꯅꯦ ꯑꯗꯩ ꯁꯤꯁꯨ ꯃꯥꯅ ꯄꯤꯔꯛꯄꯅꯦ ꯑꯇꯩꯗꯨꯅ ꯑꯩꯅ ꯂꯩꯔꯛꯄ ꯍꯪꯒꯥꯝ ꯃꯔꯨꯒ
ꯃꯥꯅ ꯄꯤꯔꯛꯄꯅꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯪꯂꯥ ꯕꯨꯖꯤꯌꯥꯗꯣ ꯅꯍꯥꯟ ꯐꯪꯗꯕꯗꯣ ꯑꯩꯈꯣꯏ ꯑꯗꯨꯋꯥꯏꯗ ꯗꯨꯀꯥꯟ ꯑꯃꯗ ꯐꯪꯉꯦ ꯑꯗꯩ ꯂꯧꯔꯛꯑꯦ ꯃꯌꯥꯝ ꯅꯣꯡꯉꯥꯜꯂꯦ ꯄꯣꯊꯥꯔꯦ ꯌꯥꯝ ꯋꯥꯕꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯂꯥꯏꯗꯨꯛꯀ ꯊꯥꯗꯣꯛꯑꯦ ꯑꯗꯨꯒ ꯄꯣꯠ ꯑꯇꯣꯞꯄ ꯈꯔꯁꯨ ꯌꯥꯎꯔꯤ ꯑꯩꯅ ꯂꯩꯔꯛꯄ ꯑꯗꯨꯅ ꯍꯤꯟꯖꯥꯡ ꯅꯠꯇꯕ ꯑꯗꯨ ꯎꯠꯂꯛꯀꯦꯀꯣ ꯀꯩꯅꯣ ꯑꯩꯅ ꯂꯩꯔꯛꯏꯗꯣ ꯁꯤꯒꯤ ꯂꯨꯛꯃꯥꯏ ꯍꯥꯏꯒꯗ꯭ꯔꯥ ꯄꯣꯂꯥꯡ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯃꯁꯨ ꯂꯩꯔꯛꯑꯦ ꯌꯥꯝ ꯀ꯭ꯌꯨꯠ ꯑꯣꯏꯃꯟꯗꯅ ꯑꯩ 2-3 ꯂꯩꯅꯤꯡꯕꯅꯦ ꯑꯗꯩꯗ ꯁꯤꯡ ꯈꯛꯇ ꯍꯥꯟꯅ ꯂꯩꯔꯒꯦ ꯑꯗꯨꯒ ꯌꯦꯡꯉꯣ ꯌꯣꯠꯁꯕꯤ ꯏꯕꯦꯟꯒꯤ ꯌꯣꯠꯁꯕꯤ ꯃꯆꯥ ꯂꯨꯄꯥ 50 ꯄꯤ ꯑꯗꯒꯤ ꯁꯝꯖꯤꯁꯤꯅ ꯀꯌꯥ ꯁꯤꯁꯨ 50 ꯄꯤ ꯌꯥꯝ ꯃꯤꯅꯤ ꯉꯥꯛꯇꯅꯦ ꯀ꯭ꯌꯨꯠ ꯂꯥꯏ ꯐꯗꯤꯕꯤ 2 ꯁꯤꯃꯁꯨ ꯂꯩꯔꯦ ꯂꯥꯏ ꯐꯗꯤꯕꯤꯁꯦ ꯃꯌꯥꯝ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔ ꯂꯥꯏ ꯐꯗꯤꯕꯤ ꯌꯥꯝ ꯁꯥꯟꯅꯔꯦꯕꯀꯣ ꯑꯗꯨꯅ ꯂꯥꯏ ꯐꯗꯤꯕꯤꯁꯦ ꯀꯥꯎ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯕꯣꯛꯁꯇ ꯍꯥꯞꯆꯤꯜꯂꯒ ꯃꯌꯥꯝ ꯀꯅꯥ ꯂꯥꯏ ꯐꯗꯤꯕꯤ ꯁꯥꯟꯅꯔꯛꯏ ꯑꯩꯗꯤ ꯌꯥꯝ ꯁꯥꯟꯅꯔꯛꯏ ꯑꯗꯨꯒ ꯁꯤꯒꯤ ꯂꯤꯛ ꯎꯔꯤꯛꯀ ꯀꯩꯅꯣ ꯆꯔꯤꯛꯀ ꯇꯧꯕꯁꯦ ꯑꯃ ꯂꯩꯔꯦ ꯃꯤꯉꯣꯟꯗ ꯈꯔ ꯄꯤꯒꯦ ꯇꯧꯅ ꯑꯩꯁꯦ ꯄ꯭ꯔꯖꯦꯟ ꯑꯗꯩ ꯁꯤ ꯁꯝ ꯍꯥꯏꯒꯗ꯭ꯔꯥ ꯀꯣꯛꯇ ꯄꯨꯅꯕꯗꯣ ꯁꯤꯗ ꯂꯩꯒꯨꯝꯕ ꯗꯦꯀꯣꯔꯦꯁꯟ ꯇꯧꯒꯦꯅ ꯁꯤꯃ ꯂꯩꯔꯛꯑꯦ ꯂꯩꯅꯤꯡꯕꯗꯤ ꯕꯖꯥꯔ ꯃꯅꯨꯡꯁꯦ ꯐꯛꯀꯁꯨ ꯌꯥꯝ ꯂꯩꯅꯤꯡꯕꯅꯦ ꯂꯩꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯅ ꯍꯦꯛ ꯂꯥꯏ ꯈꯨꯔꯨꯝ ꯆꯠꯄꯗ ꯃꯟꯗꯤꯔꯗ ꯙꯨꯞ ꯅꯨꯡ ꯑꯗꯒꯤ ꯍꯩ ꯔꯥ ꯄꯨꯔꯒ ꯆꯠꯄꯗꯣ ꯄ꯭ꯂꯥꯁꯇꯤꯛꯇ ꯄꯨꯕꯗꯣ ꯁꯤ ꯑꯣꯏꯅ ꯄꯨꯔꯒꯦ ꯁꯤꯃꯒ ꯂꯩꯔꯛꯑꯦ ꯀꯌꯥꯅꯣ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯑꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯊꯦꯡꯛ ꯌꯨ